Geopolitics proxy war bu kanglub ki irang na uhanna bo na bang pawasi kangla pau segi editorial kalam dagi lokhat savanay Manipur lai ngakta yaw ba kuki MLA tarana separate administration ki demand taw duna landari ba kuki terrorist singa punna satmin na duna war crime satha duna mitay miyam gi mathakta landa sathay hay ba khanglabaso lai nga ki maikay dagi makhoi gi mathakta logi oi ba thabak lokhat pa laitri basi kari maram gi no hay basi gi paukhum lai ngak na miyam da khangallo illegal migrants in kuki zo narco terrorist singna mamang sahi 2023 gi May ahum dagi mitay miyam gi mathakta atamna na landa duna Ihan mi pun sa thariba sida mapan lam gi khut yawi hay basing Indian mayay lam da laingak lon gi chukli pai riba BJP gi Narendra Modi na lusing ba India laingak ki lusing basing na khanglawaso khangsin na da bagi maram mama laifam thoeng state asida laingak lon gi chukli pai riba BJP gi nongthong bam bire na lusing ba chungsin na ba laingak ki lusing basing na thokli ba irang asi mapan lam gi khut yawi hay na laura baso makhoi gi Delhi mapung yai da laingak lon gi chukli pai riba lusing basing na Irang asi kuki amasung mitay ani gi marakta thokpa kanglub ki irang ni haina haksin na laudriba si laibak thiva ne thokli ba irang asi da mioi sani gi mathakta sikhreng kuki sing na maitai sing gi yum amasung laisang sing paksan na mai thaba dagi lanjena rakhiba mitay lising hompu hen bana relief camp da sangjafam lauduna laire kuki terrorist sing na lanjena rakhiba mitay sing na lisang sina le rakhiba yum ingkhol sing khudum chansin duna thamkhreng makhoi sing asina mitay sing bo maramdam da lanjena handuna Area domination ki thabak sing leptana sathabaga loinana makhoi na khudum chankraba mafam sing da mitai sing na changbagi athing ba thamduna ngak sen bagi akan ba thabak sing laukhat leng illegal migrants in kuki zo narco terrorist sing na mitai miyam gi mathakta war crime sathari basida mapal lam gi aphaba makhal gi sophisticated oiba lan gi khusu khulai sing sizna badagi hendok tuna aerial attack haibadi drone dagi bomb thada ba made Mapangal laiba missile na chingbagi attack sa thaduna miyoy kaya ge punsi mangan ba kaya man na sogapan nang bagi wathok sing laireng phibam asi yauraba phauba India government na kanglub ani gi marakta thokpa isam samba irangoi na lauriba sigi maram karigino haiba tarwade kuki singbu India government na khulai oina sizina duna proxy war satha libra haiba sine India government na masagi state Manipur miyam gi mathakta kuki terrorist singbu karigi damak khuneki landa satha libano haiba sigi matangda Akhang hai sing na yamna toy na nay na bawafam oireng. Amaromda, Manipur miyam gi mathakta landaragli basida. Mapa laivak, USA, China, Pakistan amadi, Bangladesh na chingbagi khut yawi haiba wafam layri basida. India government ki maikay dagi, lala sida mapalam gi khut yaw de hayri basi, kari maram gino. Irang asi kuki amasung mitay ani gi marakta thokpa, kanglub ki irang neng. Wathok asi gi waroshin purang na bahonari haiduna. Loikham na ida bawathok o henduna thamli basi su. Lala sigi marumda arwanba politics ama chathavagi ra haibada haiman ba thokla roi mapan lamgi laibak singbu oiro India gi laibak singbu oiro thokleba Manipur gi irang asi geopolitics amade proxy war ga mari leinai haiba simade kakpa yadraba chumlaba wafam amane lal gi thangfam mitai miyamna ohenna ba hona bagi thawong chathaduna loikham naida ba wathok ohenna ba sinba oiravade madu tawhaidaba amade khwaidagi chawba laibak thivani lawe Tha taraga taret mapung paraba irang asigi waroisin purang na bohona badang manung len bagi thawong sathaduna kuki mitai amasung nagagi MLA sing Delhi da kauraga wari shana bagi thabak sathakrabaso waroisin purang na bagi mamita da na laire wathok asigi waroisin purang na bohona badang central government ki khutta leitaba natte lamhen tu hen ba kuki sing na makhata na nong mai kapa mihan mi pun amata sathaba yaroi haibagi ahakpa warning piba matamda kuki sing na karisu tawba ngamloi Central government na section wafam asi thambagi mahud manung len ba mawong gi thawong da waroisin purang na bahona ri haiba mawong sida chathaduna leirawade irang asigi waroisin purang na bagi mami uba phangdrawade lan gi saitheng langliba miyam gi maikai dagi landaragli ba sing laksin na bagi phirep lawrak pathoklawade he na misi mina yawba wathok oirakpa matamda madugi thaudang kanana pugadawri bagi haiba sineng Manipur gi haujik thokliba tha taraga taret mapung pharaba irang gi waroisin purakpa amasung purakta ba haiba sing India government ki lusing basing gi mafam dalai